ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯥꯛꯆꯔꯤ ꯇꯥꯡ 19ꯗ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯋꯥꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯊꯧꯕꯥꯜꯒꯤ ꯀꯃꯥꯟꯗꯣꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯊꯣꯛꯆꯣꯝ ꯀꯤꯔꯟ ꯃꯩꯇꯩ ꯏꯌꯥꯝꯕ ꯊꯣꯛꯆꯣꯝ ꯀꯤꯔꯟ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯥꯛꯆꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯑꯉꯝꯕ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕ ꯇꯦꯡꯕꯥꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯨꯝꯗ ꯆꯠꯆꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯆꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯍꯧꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯉꯝꯕ ꯇꯦꯡꯕꯥꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯏ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯗ꯫ ꯊꯣꯛꯆꯣꯝ ꯔꯣꯖꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯍꯥꯏꯖꯒꯦꯀꯣ, ꯑꯊꯧꯕ ꯍꯥꯏꯅ ꯊꯝꯖꯒꯦ ꯏꯌꯥꯝꯕ ꯊꯣꯛꯆꯣꯝ ꯀꯤꯔꯟ ꯃꯩꯇꯩꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ꯫ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯌꯥꯝꯅ ꯃꯈꯥ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤꯁꯨ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯕꯕꯥꯒꯤꯁꯨ ꯌꯥꯝ ꯈꯜꯂꯦꯕ꯫ ꯑꯗꯒꯤ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯍꯥꯏꯌꯦꯕ, ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄꯅ ꯐꯩ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯍꯥꯏꯕꯗꯣ, ꯍꯥꯏꯕ ꯋꯥꯍꯩ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒꯁꯨ ꯑꯗꯨꯝ ꯁꯨꯝ ꯂꯩꯗꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯕꯅꯤꯅ, ꯑꯩꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯕꯅꯤꯅ ꯑꯃꯨꯛ ꯊꯣꯛꯇꯅ ꯆꯥꯎꯊꯣꯛꯇꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯂꯩꯇꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯒ ꯇꯧꯒꯅꯤ꯫ ꯑꯗꯣ ꯃꯥꯅ ꯃꯆꯥ ꯑꯅꯤ, ꯃꯥꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯔꯦꯡꯁꯦ ꯍꯧꯜꯗꯥꯔꯅꯤ ꯈꯔ ꯄꯤꯛꯆ ꯇꯥꯔꯒꯁꯨ ꯃꯆꯥ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯆꯥ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯣꯏ꯫ ꯂꯩꯔꯦꯕ, ꯃꯆꯥ ꯑꯅꯤ ꯂꯩꯔꯦ, ꯃꯆꯥꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔꯒꯨꯝꯕ ꯑꯣꯏꯍꯟꯕ ꯄꯥꯝꯃꯦ ꯃꯥꯅ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯍꯟꯗꯛ ꯁꯥꯏꯅꯤꯛ ꯈꯟꯕꯅꯦ, ꯁꯦꯂꯦꯛꯁꯟ ꯄꯟꯖꯥꯕꯇ ꯐꯪꯕꯅꯦ ꯃꯥꯁꯦ꯫ ꯄꯟꯖꯥꯕꯇ ꯁꯦꯂꯦꯛꯁꯟ ꯐꯪꯕ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯩ ꯏꯆꯥꯅꯨꯄꯥ ꯁꯥꯏꯅꯤꯛ ꯀꯩꯅꯣ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯈꯣꯠꯂꯦ, ꯆꯪꯗꯣꯔꯕꯅꯦ ꯈꯣꯠꯇꯣꯔꯕꯅꯦꯅ꯫ ꯑꯗꯨꯕꯨ ꯁꯦꯂꯦꯛꯁꯟ ꯐꯪꯕ ꯑꯩꯈꯣꯏ ꯅꯦꯠ ꯌꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯗ ꯄꯟꯖꯥꯕ ꯄꯥꯎ ꯐꯥꯎꯅꯕ ꯈꯔꯗꯤ ꯋꯥꯠꯈ꯭ꯔꯦ꯫ ꯋꯥꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯀꯩꯅꯣ ꯁꯥꯔ ꯏꯁꯥꯝ, ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯑꯦꯁ ꯄꯤ ꯁꯥꯔ ꯖꯨꯒꯦꯆꯟꯗ꯭ꯔ, ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯄꯟꯖꯥꯕꯇ ꯇꯝꯍꯜꯂꯔꯣꯏꯁꯤ, ꯑꯩꯈꯣꯏ ꯄꯥꯡꯒꯩ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯁꯦ ꯁꯤꯗ ꯇꯥꯅꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯅꯤ, ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯁꯤꯜꯂꯅꯤ, ꯑꯩꯈꯣꯏꯅ ꯂꯣꯏ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯣꯏꯅ ꯍꯥꯏꯕꯤꯔꯦꯕ꯫ ꯍꯟꯗꯛꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯦꯕ? 6 6 ꯀꯥꯗꯣꯏꯅꯦꯕ꯫ ꯆꯪꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯇꯥꯔꯦ ꯌꯥꯝ ꯋꯥꯅ, ꯑꯩꯈꯣꯏꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦꯕ꯫ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ꯫ ꯃꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯃꯥꯅ ꯃꯉꯥꯁꯤ ꯃꯅꯨꯡꯗ ꯃꯥꯅ ꯀꯩꯅꯣꯅꯤꯅ, ꯈ꯭ꯋꯥꯏ ꯑꯍꯟꯅꯤꯅ ꯃꯥꯅ ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯋꯥꯅ ꯁꯨꯔꯒ ꯈꯣꯠꯂꯒ, ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯈꯔ ꯑꯅꯝ ꯀꯟꯕ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕꯅꯤ꯫ ꯃꯥꯅ ꯍꯣꯠꯅꯔꯒ ꯃꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯝ ꯁꯦꯝ ꯁꯥꯕꯗ ꯏꯃꯥꯁꯤꯁꯨ ꯃꯁꯥ ꯐꯠꯂꯛꯇꯕ, ꯈꯔ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯅꯥꯕꯗꯣ ꯑꯗꯨ ꯑꯣꯏꯔꯛꯄꯅꯤꯅ ꯃꯥꯏ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯤ ꯊꯥꯛꯁꯤ ꯌꯧꯕ ꯉꯝꯃꯛꯏꯅꯤ꯫ ꯕꯕꯥꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯃꯥꯏ ꯌꯧꯔꯛꯏꯅꯦꯗꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔ ꯄꯥꯜꯂꯛꯄꯅꯤ, ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯤꯔ ꯈꯪꯕ ꯋꯥꯅꯤ꯫ ꯁꯥꯔꯚꯤꯁꯇ ꯂꯩꯕꯤꯔꯝꯃꯤꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯔꯦ? ꯆꯍꯤꯁꯦ ꯀꯨꯏꯔꯦ, ꯃꯥ 99ꯗ ꯆꯪꯕꯅꯦ꯫ 99 ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯅꯦ꯫ ꯍꯥꯏꯗꯤ ꯃꯇꯝ ꯁꯥꯡꯉꯦ꯫ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯈ꯭ꯔꯦ? ꯃꯁꯥ ꯆꯍꯤ 93 ꯑꯗꯨꯃꯥꯏꯅ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯥꯅ ꯍꯟꯗꯛꯀꯤ ꯂꯥꯟꯗ ꯂꯩꯈꯤꯗꯕꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ, ꯃꯈꯣꯏꯅꯕꯨꯗꯤ ꯈꯪꯖꯔꯦ, ꯃꯌꯥꯝꯗꯁꯨ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯀꯔꯤ ꯅꯨꯃꯤꯠꯇ, ꯃꯇꯧ ꯀꯔꯝꯅ, ꯀꯔꯤ ꯃꯐꯝꯗ ꯂꯩꯈꯤꯗꯕ? ꯃꯥꯅ ꯂꯥꯟꯗ ꯂꯩꯈꯤꯗꯕꯁꯦ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯦ, ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯡꯗꯥꯡ ꯀꯩꯅꯣꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡ ꯄꯨꯡ 8:33 ꯌꯨꯝꯗꯩ ꯊꯣꯛꯈꯤꯕꯅꯦ ꯃꯥꯁꯦ꯫ ꯇꯥꯡ 19ꯒꯤꯁꯦ? ꯇꯥꯡ 18ꯀꯤ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ꯫ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ? 19 ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤ꯫ 19ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯠꯂ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯗ ꯂꯩꯕꯅꯤꯅ 19ꯀꯤ ꯅꯨꯡꯗꯥꯡꯒꯤ ꯀꯤꯌꯣꯔꯀꯤ ꯑꯍꯤꯡ ꯂꯩꯔꯒ, ꯅꯨꯡꯗꯥꯡ ꯂꯩꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕꯅꯦꯕ꯫ ꯑꯗꯣ ꯍꯜꯂꯛꯀꯗꯕꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ, ꯃꯣꯏ ꯑꯍꯤꯡꯗ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯇꯥꯏ ꯍꯥꯏ ꯅꯨꯃꯤꯠꯇꯤ ꯗ꯭ꯌꯨꯇꯤ ꯃꯣꯏ ꯑꯉꯥꯡꯈꯩ ꯍꯥꯏꯕꯗ꯫ ꯑꯗꯣ ꯀꯧꯁꯜꯂ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏ ꯀꯥꯟꯗ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯑꯌꯨꯛꯀꯤ ꯄꯨꯡ 4:50 ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯁꯟꯗꯦ ꯅꯨꯃꯤꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ꯫ ꯑꯗꯣ ꯑꯉꯥꯡꯒꯤ ꯇꯨꯏꯁꯟ ꯊꯤꯟꯕꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏ, ꯁꯨꯃꯥꯏꯅ ꯋꯥꯄꯣꯛꯄꯤꯗ ꯆꯠꯂꯦ ꯈꯣꯠꯂꯦ, ꯅꯪ ꯈꯔ ꯊꯤꯜꯂꯣ ꯈꯣꯠꯂꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯦ꯫ ꯍꯥꯏꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯣꯔꯗꯔꯅ ꯈꯨꯗꯛꯀꯤ ꯆꯠꯂꯤꯅꯦꯕ? ꯑꯣꯔꯗꯔꯅ ꯆꯠꯂꯦꯅ ꯑꯗꯣ ꯍꯥꯏꯌꯦ꯫ ꯑꯗꯣ ꯍꯥꯏꯕꯗ ꯁꯨꯝ ꯐꯥꯒꯤ ꯐꯔꯥꯡ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯁꯦ ꯌꯨꯝ ꯂꯩꯔꯒꯁꯨ꯫ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯪꯉꯦ, ꯀꯅꯥ ꯇꯤꯝ ꯀꯌꯥ ꯆꯠꯄꯅꯣ ꯈꯣꯠꯄꯅꯣ, ꯁꯨꯝ ꯂꯥꯟ ꯀꯩꯅꯣ ꯇꯧ ꯆꯠꯂꯦ ꯍꯥꯏꯔꯕꯅꯤꯅ ꯇꯤꯝ 2 ꯆꯠꯂꯦ, ꯑꯗ ꯃꯤꯠ ꯅꯥ ꯁꯤꯡꯉꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯥ ꯍꯥꯏ, ꯑꯩꯈꯣꯏ ꯃꯤꯠ ꯅꯥ ꯀꯩꯅꯣ ꯈꯨꯠ ꯆꯨꯝꯕ ꯑꯃꯨꯛꯇꯅꯦ ꯆꯠꯂꯤꯁꯦ, ꯑꯗꯨꯃꯥꯏꯅ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯔ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩ꯫ ꯄꯨꯡ 9:45ꯗ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ꯫ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯑꯩꯁꯨ ꯐꯣꯟꯁꯦ ꯄꯥꯏꯔꯛꯑꯦꯗ, ꯀꯩꯗꯧꯔꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯗ꯭ꯔꯦ, ꯁꯦꯀꯦꯟ 1-2 ꯈꯛꯇꯒꯤ ꯃꯇꯝꯁꯤꯗ ꯌꯥꯔꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯐꯣꯟꯗꯣ ꯊꯝꯃꯣꯅ ꯍꯥꯏꯔ ꯐꯣꯟ ꯃꯇꯥꯡꯗꯣ ꯌꯥꯗꯕꯩꯅꯤ ꯀꯔꯤ ꯈꯪꯗ꯭ꯔꯦ
ꯍꯥꯏꯗꯤ ꯃꯥ ꯃꯁꯥꯅꯔꯣ ꯇꯧꯔꯝꯃꯤꯁꯦ? ꯃꯁꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ 9:45ꯁꯤꯗ ꯑꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯥꯔꯦ ꯐꯣꯟ ꯊꯝꯃꯣꯅ ꯊꯝꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯔꯛꯅ ꯀꯥꯞꯅꯕ ꯃꯅꯨꯡꯅꯤꯅ ꯑꯃꯨꯛ ꯇꯧ ꯃꯥꯅ ꯍꯥꯏꯔꯛꯇ ꯑꯗꯨꯒ 9:45ꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯄꯨꯡ 10:10 ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯃꯥ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦꯅ ꯍꯥꯏꯔꯛꯏꯁꯦ ꯌꯨꯝꯗ ꯄꯥꯎ ꯌꯧꯔꯛꯄ? ꯌꯨꯝꯗ ꯄꯥꯎ ꯌꯧꯔꯛꯄꯁꯦ ꯃꯣꯏ ꯑꯥꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯁꯤꯐꯥꯏ ꯑꯃꯁꯨ ꯄꯥꯜꯂꯦꯕ ꯋꯥꯡꯕꯜꯗꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯗꯨ ꯄꯥꯟꯕꯗꯣ ꯋꯥꯡꯕꯜꯗꯤ ꯑꯉꯥꯡꯁꯤ ꯄꯥꯝꯕꯣꯝꯗ ꯄꯥꯟꯕꯅꯦ ꯃꯉꯣꯟꯗ ꯊꯛꯇꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯅꯦ ꯍꯥꯏ ꯇꯥꯃꯣꯒꯤꯅ ꯀꯥꯏꯗ ꯄꯥꯜꯂꯦ? ꯃꯥꯒꯤꯅ ꯁꯤꯒꯤ ꯑꯣꯏ ꯁꯒꯟ ꯃꯔꯨꯁꯤꯗ ꯄꯥꯜꯂ ꯁꯤ ꯐꯥꯎꯗꯣꯛꯈꯤꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗ? ꯐꯥꯎꯗꯣꯛꯑ ꯆꯠꯄ ꯑꯗꯣ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯏꯔꯝꯃꯤꯁꯤꯅ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯠ ꯁꯣꯛꯑꯒ ꯂꯪꯁꯇ ꯐꯥꯎꯈꯤꯕꯅꯦꯅ ꯏꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯏꯔꯦ꯫ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯛ ꯃꯔꯨ ꯑꯃꯈꯛꯇꯅꯦꯕ? ꯃꯔꯨ ꯑꯃꯈꯛꯇꯅꯦ ꯃꯔꯨ ꯑꯃꯈꯛꯇꯁꯦ ꯃꯅꯨꯡꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦꯕ ꯃꯉꯣꯟꯗ ꯐꯥꯎꯗꯣꯛꯄꯗꯨꯅꯦꯕ ꯑꯃꯗꯨꯝ ꯄꯥꯜꯂꯤꯗꯣ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯗꯤ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯗꯣ ꯂꯩꯔꯝꯃꯤꯕ ꯑꯉꯥꯡꯗꯨ ꯂꯩꯔꯝꯃꯤ ꯃꯔꯨꯗꯨꯗꯤ ꯁ꯭ꯅꯥꯏꯄꯔ ꯃꯔꯨ AK ꯃꯔꯨꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯀꯃꯥꯟꯗꯣ ꯑꯅꯛꯄꯗ ꯀꯥꯞꯅꯕꯗ ꯄꯥꯟꯕ ꯀꯥꯞꯅꯕ ꯑꯣꯏꯗꯣꯏꯅꯦ? ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯅ ꯍꯥꯏ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯀꯛꯆꯤꯡ ꯀꯃꯥꯟꯗꯣꯅ ꯅꯥꯀꯜ ꯑꯃ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣ ꯅꯥꯀꯜ ꯑꯃ ꯄꯨꯕꯅꯤ ꯍꯥꯏꯌꯦ ꯋꯥꯔꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯦꯡꯕ ꯎꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯋꯥꯄꯣꯛꯄꯤꯒꯤꯁꯦ? ꯋꯥꯄꯣꯛꯄꯤꯁꯦ ꯑꯗ ꯄꯨꯕꯁꯤꯗ ꯁꯣꯔꯣꯛꯇꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯔꯛꯑꯕꯅꯤꯅ ꯁꯣꯔꯣꯛꯇ ꯂꯣꯏ ꯆꯦꯟꯊꯣꯛ ꯂꯩꯔꯦ ꯃꯤ ꯃꯌꯥꯝꯁꯦ ꯁꯣꯔꯣꯛꯁꯤꯗ ꯃꯣꯏ ꯃꯤ 2,000-3,000 ꯂꯩꯔꯦ 2,000-3,000 ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗ ꯂꯣꯠꯂꯝꯕꯅꯣ ꯈꯪꯗꯦ ꯃꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 10ꯃꯨꯛ ꯌꯥꯎꯔꯝꯕ ꯑꯗ ꯃꯣꯏ ꯗꯗꯥ ꯍꯣꯏꯁꯤꯅ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯆꯦꯟꯊꯣꯔꯛꯄ ꯃꯣꯏ ꯇꯥꯟꯅ ꯀꯥꯞꯄ ꯆꯦꯟꯊꯣꯔꯛꯄꯁꯤꯗ ꯑꯗ ꯃꯣꯏꯁꯨ ꯂꯩꯔꯒ ꯍꯟꯖꯤꯜꯂ ꯀꯥꯞꯄꯛꯄꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯆꯤꯡꯈꯣꯡ ꯇꯥꯟꯅ ꯆꯦꯟꯈꯠꯈ꯭ꯔꯦꯅ ꯆꯦꯟꯈꯠꯈꯤꯕ ꯄꯣꯠꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯃꯄꯥ ꯇꯥꯈ꯭ꯔꯦ ꯇꯥꯕꯗ ꯆꯪꯕ ꯂꯧꯊꯣꯛꯄ ꯆꯪꯒꯗꯕꯁꯨ ꯉꯁꯥꯏꯒꯤ ꯀꯥꯞꯁꯟꯅꯔꯛꯄꯅꯤꯅ ꯆꯪꯕꯁꯦ ꯉꯝꯗꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧ ꯂꯩꯈ꯭ꯔꯦꯕ ꯃꯐꯝꯗꯣ ꯇꯥꯔꯒ ꯑꯗꯣ ꯃꯐꯝꯗꯣ ꯇꯥꯔ ꯂꯩꯈꯤꯕꯁꯦ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯥꯟꯅ ꯖꯤꯕꯟꯗ ꯄꯨꯈꯠꯂꯛꯄꯁꯦ ꯄꯕ꯭ꯂꯤꯛꯅ ꯄꯨꯈꯠꯂꯛꯄꯅꯦꯅ ꯍꯥꯏ ꯄꯕ꯭ꯂꯤꯛꯅ ꯄꯨꯈꯠꯂꯛꯄꯁꯦ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯖꯤꯕꯟ ꯀꯛꯆꯤꯡꯒꯤꯁꯦ? ꯍꯣꯁꯄꯤꯇꯥꯜ ꯀꯛꯆꯤꯡꯒꯤꯗ ꯑꯗ ꯄꯕ꯭ꯂꯤꯛꯅ ꯄꯨꯈꯠꯂꯛꯄ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯍꯣꯏ ꯈꯨꯠꯂꯥꯏꯁꯦ ꯃꯥꯏ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜꯗꯨꯕꯨꯗꯤ ꯂꯧꯍꯧꯔꯦ ꯃꯦꯒꯖꯤꯟꯗꯨꯕꯨꯗꯤ ꯄꯤꯔꯛꯑꯦ AKꯗꯨꯃ ꯁꯨꯝ ꯃꯣꯏ ꯀꯩꯅꯣ ꯃꯣꯏ ꯇꯤꯝꯅ ꯐꯪꯉꯦ AKꯗꯨ ꯃꯔꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯍꯥꯏꯕ ꯀꯥꯞꯅꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯒꯤ ꯐꯣꯟ ꯃꯥꯡꯈꯤꯕ ꯐꯣꯟ ꯐꯪꯗꯕꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯐꯣꯟꯁꯦ ꯍꯥꯏꯗꯤ ꯑꯣꯐ ꯇꯧꯁꯜꯂ ꯊꯝꯈ꯭ꯔꯦ? ꯑꯣꯐ ꯇꯧꯁꯜꯂ ꯊꯝꯈ꯭ꯔꯦ ꯐꯣꯟꯗꯨ ꯅꯨꯃꯤꯠꯇꯨꯗ ꯐꯣꯟ ꯑꯌꯨꯛꯇ ꯐꯅꯌꯥꯝ ꯆꯠꯂꯝꯃꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯗꯤ ꯑꯣꯐ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯐꯣꯟꯗꯨꯗ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯅ ꯃꯔꯨ ꯑꯣꯏꯕ ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯕ ꯂꯣꯏ ꯂꯤꯡ ꯂꯩꯅꯕ ꯄꯣꯠ ꯑꯃꯈꯛꯇꯅꯤꯅ ꯑꯗꯣ ꯐꯣꯟꯗꯨꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯄꯥꯝꯃꯦꯕ ꯑꯩꯅ ꯂꯧꯔꯤꯕ ꯃꯤꯗꯨꯅ ꯑꯣꯏꯒꯦꯔꯥ ꯈꯨꯟꯕꯕꯨ ꯑꯣꯏꯔꯒꯁꯨ ꯀꯩꯕꯨ ꯑꯣꯏꯔꯒꯁꯨ ꯐꯣꯟꯗꯨꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕ ꯄꯥꯝꯃꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯈꯨꯟꯕꯁꯦ ꯀꯅꯥꯅꯒ ꯁꯨꯝ ꯏꯇꯩꯃꯅ ꯆꯤꯡꯅꯕꯤꯕꯗ ꯀꯔꯣꯝ ꯑꯩꯅ ꯁꯨꯝ ꯅꯥꯀꯟꯗ ꯆꯤꯡꯅꯕꯗ ꯀꯅꯥꯅꯒꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯀꯥꯡꯕꯨꯅꯗꯤ ꯈꯨꯜꯂꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯄꯨꯈꯠꯂꯛꯄ ꯄꯕ꯭ꯂꯤꯛ ꯀꯥꯡꯕꯨꯁꯦ ꯁꯤ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯇꯥꯕ ꯃꯐꯝꯗꯨꯗ ꯂꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯅꯐꯝ ꯈꯪꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ? ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯝꯇꯪꯗꯤ ꯑꯩ ꯃꯥꯏ ꯐꯣꯟꯗꯨꯃꯇꯪꯗꯤ ꯄꯥꯝꯃꯦꯕ ꯏꯇꯩꯃꯅ ꯉꯁꯥꯏꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯪꯉꯕ ꯃꯇꯨꯡꯗꯅꯦ ꯐꯣꯟꯁꯦ ꯔꯤꯡ ꯆꯠꯂꯝꯕ꯭ꯔꯥ? ꯆꯠꯂꯦ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯦ ꯁꯤꯗꯒꯤ ꯀꯛꯆꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦꯕ? ꯄꯥꯏꯈꯠꯂꯛꯇꯦ ꯑꯗꯨꯝ ꯆꯠꯂꯦ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯩꯅ ꯃꯣꯏ ꯑꯉꯥꯡ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯕ ꯑꯩꯅ ꯐꯣꯟ ꯇꯧꯔ ꯑꯩ ꯀꯥꯏꯌꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯏꯇꯩꯃ ꯑꯩꯈꯣꯏ ꯔꯥꯖꯇ ꯆꯠꯂꯦ ꯔꯥꯖꯇ ꯂꯥꯛꯑꯣ ꯑꯩ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯃꯥꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯦꯕ ꯀꯛꯆꯤꯡ ꯖꯤꯕꯟꯗ ꯂꯩꯔꯦ ꯍꯥꯏꯕꯗ ꯃꯥ ꯍꯥꯟꯅ ꯆꯠꯂꯣ ꯃꯥ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯝ ꯃꯥꯏ ꯑꯦꯝꯕꯨꯂꯦꯟꯁꯇꯨ ꯇꯨꯡ ꯃꯥꯡ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦꯕ ꯂꯩꯇꯕꯗꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯩꯇꯕ ꯃꯥ ꯔꯥꯖ ꯌꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯔꯥꯖꯇ ꯆꯠꯀꯥꯟꯗ ꯃꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯩ ꯆꯠꯍꯟꯈ꯭ꯔꯣꯁꯦ ꯑꯩꯁꯦ ꯗꯗꯥ ꯅꯠꯇꯕ ꯑꯇꯩ ꯂꯩꯔꯤꯕ ꯃꯣꯏ OC SP ꯀꯩꯀꯩꯁꯤꯅ ꯑꯩ ꯆꯠꯍꯟꯈ꯭ꯔꯣ ꯃꯁꯥ ꯀꯩꯅꯣ ꯇꯧꯔꯕ ꯑꯩ ꯆꯠꯍꯟꯈ꯭ꯔꯣꯁꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯌꯥꯗꯅ ꯑꯗꯨꯝ ꯉꯥꯏ ꯂꯩꯕ ꯃꯥꯏ ꯃꯁꯛꯁꯦ ꯑꯝꯇ ꯃꯁꯛꯁꯤ ꯌꯦꯡꯈꯤꯒꯦꯅ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯏꯅꯥꯎꯄꯥꯁꯦ ꯀꯧꯁꯟꯈꯤꯕ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯆꯪꯉꯛꯑꯣꯅ ꯀꯧꯁꯟꯈꯤꯀꯥꯟꯗ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯂꯣꯏꯔꯕꯅꯤꯅ ꯌꯣꯝꯁꯤꯟꯗꯣꯏꯒꯤ ꯇꯧꯕꯖꯥꯠꯅꯤ ꯑꯗꯣ ꯀꯧꯁꯟꯕꯗꯣ ꯑꯩꯅ ꯃꯥ ꯆꯪꯉꯤ ꯌꯥꯔꯤꯁꯤꯅ ꯑꯩ ꯉꯥꯛꯇ ꯃꯁꯛꯇꯣ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯌꯥꯗꯕꯤꯗ ꯑꯗꯨꯝ ꯌꯦꯡꯍꯟꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯃꯒ ꯇ꯭ꯔꯣꯂꯤꯗ ꯏꯟꯊꯣꯔꯛꯈ꯭ꯔꯦꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯃꯣꯛꯇ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯏꯇꯩꯃꯅ ꯁꯨꯝ ꯇꯥꯍꯧꯕꯗ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄ ꯄꯨꯊꯣꯛꯄꯤꯔꯛꯄ ꯃꯤꯈꯩꯗꯨꯅ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯅꯠꯇ꯭ꯔꯒ ꯏꯁꯄꯣꯔꯠ ꯃꯐꯝꯗ ꯂꯩꯈꯤꯗꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯃꯅꯤꯒ ꯍꯥꯏꯔꯝꯕꯒꯤ ꯋꯥꯍꯩ ꯋꯥꯔꯤ? ꯑꯃꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯩ ꯃꯥ ꯆꯠꯃꯤꯟꯅꯕ ꯁꯤꯐꯥꯏ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯆꯪꯁꯤꯟꯕꯗꯅꯦ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯋꯥ ꯑꯗꯨꯝ ꯉꯥꯡꯗ꯭ꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏ ꯒꯞ ꯅꯨꯡ ꯆꯤꯡꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏ ꯑꯗꯣ ꯏꯇꯩꯃ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯇꯧꯔꯤꯁꯦ
ꯉꯁꯥꯏꯒꯤ ꯁꯣꯛꯏꯕ ꯑꯃꯗꯤ ꯁꯤꯕꯁꯤꯡꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯑꯩꯒꯤ ꯏꯆꯟꯗꯣ ꯑꯩꯒꯤ ꯏꯅꯦꯗꯣ ꯁꯤꯍꯟꯅꯤꯡꯕ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯌꯥꯝꯕꯅ ꯉꯁꯥꯏꯒꯤ ꯁꯔꯚꯤꯁꯇ ꯆꯪꯈꯤꯗꯨꯁꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯌꯥꯎꯅ ꯆꯪꯕꯁꯨ ꯑꯣꯏꯔꯝꯃꯣꯏ ꯏꯇꯩꯃꯅꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯁꯔꯚꯤꯁꯇ ꯆꯪꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯟꯕꯤꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯥꯟꯁꯤꯅ ꯃꯥꯡꯍꯜꯂꯤꯕꯁꯤꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅꯤ ꯋꯥꯍꯧꯔꯤꯁꯦ ꯑꯗꯣ ꯏꯇꯩꯃꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕꯅꯤ ꯂꯩꯉꯥꯛꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯁꯥꯟꯇꯤ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯄ ꯄꯥꯝꯃꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯤ ꯂꯣꯏꯌꯥ ꯆꯤꯡꯌꯥ ꯇꯥꯔꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯔꯤꯂꯤꯞ ꯀꯦꯝꯅ ꯍꯥꯡꯉꯒ ꯂꯩꯕ ꯋꯥꯅꯤ ꯊꯥ ꯑꯃꯅꯤ ꯊꯥ ꯑꯅꯤ ꯍꯥꯏꯖꯤꯜꯂꯛꯑꯦ ꯊꯥ ꯑꯅꯤ ꯍꯥꯏꯖꯤꯜꯂꯛꯄ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛ ꯇꯥꯔꯗꯤ ꯀꯗꯥꯏꯗꯤ ꯃꯣꯏꯁꯨ ꯈꯔꯗꯤ ꯆꯥꯒꯅꯤ ꯁꯨꯝ ꯃꯇꯦꯡꯕꯨꯗꯤ ꯇꯧꯔꯛꯏ ꯁꯨꯝ ꯑꯃꯁꯨ ꯃꯇꯦꯡ ꯂꯣꯏ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯃꯣꯏꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯍꯩꯁꯨ ꯃꯉꯥꯏ ꯆꯨꯝꯅꯒꯤ ꯃꯤꯂꯤꯇꯦꯟ ꯀꯥꯡꯕꯨꯅ ꯇꯧꯕ ꯃꯤꯆꯝꯁꯤꯡꯅ ꯃꯣꯏꯁꯨ ꯋꯥꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏꯁꯨ ꯋꯥꯗꯣꯏꯅꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯊꯋꯥꯏ ꯄꯣꯟꯊꯥ ꯃꯌꯥꯝ ꯄꯤꯈ꯭ꯔꯦ ꯃꯌꯥꯝꯗꯨꯒꯤꯅ ꯑꯃ ꯑꯣꯏꯈꯤ ꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯇꯧꯍꯟꯕ ꯄꯥꯝꯃꯦ ꯑꯩꯅ ꯄꯥꯝꯕꯗ ꯏꯇꯩꯃꯗꯣ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯇꯁꯦꯡꯅ ꯑꯍꯥꯡꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯡꯉꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯀꯠꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯁꯨ ꯈꯤꯇꯪ ꯃꯌꯥꯝꯗ ꯍꯣꯏ ꯐꯣꯡꯗꯣꯛꯄꯤꯌꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯃꯥꯡꯖꯤꯜ ꯊꯥꯔ ꯆꯠꯈꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏꯀꯣ ꯃꯥꯕꯨ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯔꯦꯁꯄꯦꯛ ꯃꯥꯕꯨ ꯂꯩꯒ ꯄꯨꯔꯛꯄ ꯀꯠꯇꯅ ꯅꯨꯃꯤꯠꯇ ꯂꯩ ꯆꯥꯏꯗꯅ ꯀꯠꯇꯅ ꯂꯩ ꯆꯥꯏꯗꯅ ꯃꯥꯅ ꯃꯣꯛꯇ ꯌꯨꯝꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯂꯝꯕꯤꯗ ꯎꯠꯈꯤꯕ ꯃꯤꯅ ꯃꯩꯔꯥ ꯃꯌꯥꯝ ꯊꯥꯜꯂ ꯉꯥꯏꯈꯤꯕ ꯂꯩ ꯆꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯤ ꯃꯥꯅ ꯄꯨꯔꯝꯕꯅꯤ ꯏꯆꯥ ꯑꯄꯤꯛꯄ ꯑꯅꯤꯁꯦ ꯏꯆꯥ ꯑꯅꯤꯗꯣ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯅꯥꯀꯟ ꯑꯝꯇ ꯂꯦꯞꯄꯨ ꯂꯥꯎ ꯑꯇꯣꯝꯕꯗꯨꯁꯨ ꯀꯧꯔꯛꯑꯣ ꯃꯃꯥ ꯀꯣꯜꯂꯣ ꯂꯥꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯇꯣꯝꯕ ꯅꯪ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯑꯣ ꯑꯗꯨꯝ ꯏꯇꯩꯃ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯄꯤꯌꯨ ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯣ ꯏꯆꯥ ꯀꯩꯗꯧꯕ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯃꯥ ꯀꯣꯜꯂꯣ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ ꯑꯄꯤꯛꯄ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯍꯣꯕꯗꯣ ꯑꯗꯨꯝ ꯂꯩꯍꯧꯗꯣꯔꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯆꯪꯅ ꯍꯣꯠꯅꯕꯗ ꯐꯥꯎꯕ ꯋꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯑꯩ ꯈꯛꯇꯒꯤ ꯗꯥꯏꯇ ꯑꯣꯏꯍꯧꯔꯅꯤ ꯏꯇꯩꯃ ꯗꯥꯏꯇꯁꯦ ꯏꯇꯩꯃ ꯈꯛꯇꯒꯤ ꯑꯣꯏꯅꯁꯨ ꯈꯟꯕꯤꯒꯅꯣꯕꯀꯣ ꯇꯥꯃꯣꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯑ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯗꯥꯏꯇ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯏꯇꯩꯃ ꯍꯣꯏꯒꯤ ꯑꯋꯥꯕꯗꯁꯨ ꯑꯃꯗꯤ ꯇꯥꯃꯣꯅ ꯂꯧꯕꯤꯔꯝꯕ ꯔꯣꯜꯗꯨꯗ ꯍꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯉꯝꯕ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯖꯔꯤꯕ ꯇꯤꯟꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯗ ꯁꯤꯁꯤꯃ ꯇꯧꯕꯤꯌꯨ ꯁꯤꯁꯤꯃ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯂꯥꯛꯆꯔꯤꯕꯅꯦꯕꯀꯣ ꯇꯥꯃꯣꯗꯨꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯈ꯭ꯔꯦ ꯏꯇꯩꯃ ꯍꯧꯖꯤꯛ ꯏꯆꯥ ꯑꯅꯤꯁꯤꯒ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯈ꯭ꯔꯕꯅꯤ ꯏꯇꯩꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯡꯅ ꯍꯥꯏꯇꯥꯔꯦ ꯁꯃꯥꯖꯁꯤꯗ ꯏꯄꯨꯔꯣꯏꯕꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯇꯩꯃ ꯍꯧꯖꯤꯛ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯊꯣꯛꯀꯗꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯀꯞꯀꯗꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯇꯩꯃꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕꯗꯣ ꯄꯨꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯦꯅꯤ ꯀꯩꯅꯣ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯊꯣꯛꯂꯛ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯏꯇꯩꯃꯅ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯌꯧꯍꯟꯖꯔꯒ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯏꯇꯩꯃ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕꯤꯔꯨꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯏꯇꯩꯃ ꯍꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯕꯨꯗꯤ ꯑꯉꯝꯕ ꯇꯧꯔꯛꯀꯅꯤ ꯂꯣꯏꯅ ꯍꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤꯁꯤꯁꯨ SP ꯁꯥꯔ ꯖꯨꯒꯦꯁ ꯆꯟꯗ꯭ꯔ ꯑꯗꯒꯤ ꯁꯥꯔ ꯔꯥꯙꯦꯁ꯭ꯌꯥꯝ ꯃꯣꯏꯅ ꯑꯗꯨꯝ ꯄꯟꯖꯥꯕꯇ ꯆꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯥꯏꯅꯤꯛ ꯄꯥꯡꯒꯩꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯣꯏ ꯆꯦ ꯏꯔꯒ ꯈꯣꯠꯂꯒ ꯌꯥꯔꯦ ꯑꯉꯥꯡ ꯑꯦꯗꯃꯤꯁꯟ ꯇꯧꯕꯇ ꯉꯥꯏꯔꯦ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯣꯏꯅꯗꯤ ꯍꯥꯏꯕꯤꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯌꯥꯔꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ CM ꯁꯥꯔꯁꯨ ꯅꯍꯥꯟ ꯎꯅꯖꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯦ ꯑꯉꯥꯡꯒꯤꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯊꯕꯛ ꯑꯃ ꯄꯤꯔꯅꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯉꯥꯡꯒꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯕꯨꯗꯤ ꯍꯣꯏ CM ꯁꯥꯔꯅꯕꯨꯗꯤ ꯍꯥꯏꯕꯤꯍꯧꯋꯦ ꯊꯕꯛꯀꯤꯁꯨ ꯄꯤꯔꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ
ꯆꯤꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯊꯕꯛ ꯑꯣꯏꯅ ꯈꯔ ꯊꯨꯅ ꯇꯧꯍꯟꯕꯤꯕ ꯁꯤꯃꯗꯤ ꯑꯩꯅ ꯄꯥꯝꯖꯩ ꯃꯇꯝꯗꯣ ꯉꯥꯏꯃꯤꯟꯅ ꯇꯥꯕꯅꯤ ꯏꯇꯩꯃ ꯍꯣꯏ ꯑꯗꯣ ꯏꯇꯩꯃꯅ ꯑꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃꯅ ꯑꯊꯧꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯂꯝꯕꯤꯗ ꯑꯗꯩ ꯊꯠꯇꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯪꯁꯤꯟꯕꯤꯔꯤꯕ ꯂꯥꯟꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯑꯗꯒꯤ ꯅꯍꯥꯔꯣꯟ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯇꯥꯔꯒꯁꯨ ꯈꯔ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯊꯣꯛꯍꯟꯅꯤꯡꯉꯦ ꯃꯤꯠ ꯅꯥ ꯁꯤꯡ ꯇꯝꯕ ꯉꯝꯕꯕꯨꯗꯤ ꯅꯠꯇꯦ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩꯗꯒꯤ ꯍꯦꯟꯗꯣꯔꯛꯄ ꯕꯣꯝ ꯊꯥꯗꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯣꯡ ꯀꯩꯅꯣ ꯇꯧ ꯈꯪꯗꯕꯒꯤ ꯊꯣꯛꯅ ꯀꯩꯅꯣ ꯌꯥꯔꯦꯛꯇꯅ ꯁꯣꯔꯣꯛꯀ ꯂꯣꯏ ꯂꯦꯛꯑ ꯂꯩꯅꯔꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯂꯩꯅꯗ꯭ꯔꯦ ꯑꯗꯣ ꯀꯅꯥꯅ ꯈꯪ ꯇꯝ ꯉꯝꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯕꯣꯝ ꯊꯥꯗꯔꯛ ꯇꯥꯔꯦ ꯄꯨꯂꯞ ꯇꯨꯝꯗꯣꯏꯅꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ